पाउचेद युम्फोक ओइबा मरोइबा पाउ खराब ते दौजरी इमुंग अनि लेबा युम अमा मैना तुमना साखरे नोनेद फायर स्टेशन थंबिना बतक्ष लगले नोने पुलिस स्टेशन की मरंग चनबा चारोई तुपुल पार्ट 3 दा इमुंग अनि पुन्ना लेबा युम अमा ngarang numitang pung taruk makharum tabada maina tumna sakre amarom sahi kaya gi mamang dagi none da lerak traba fire service ke station ama hangna ba none ki miyam na en birena dusing ba government taksilagle jum adu da leiba mioi sing ngarang sahi ahuban numit ke nubidang church da new year program yawringi electric short circuit na mai aurakpani aina khonja sing na thajanari jumlon kairo na basing chu nubidang church da loina ba new year program yawba chanaki bana mai adu horokpa matamda uhawda badagi yum adu kanbang amtana tumna sakibane yum adu da leiba palum khudima ut on kre haire victim family adu de lk joel amasung adaine robin kamai apokpa joel kamai ne khongi miyam amadi tupul da leiba tarasupa er gi jawan singna thangna jum sing makha tana sandokta na bai muthat page akan batabak chathake mai jakwa muthat na ba imphal dagi fire service sum afam adu junction ki haire mai jakpa adu da victim family ki masanupa lohongna na bagi tung sinduna thamba sen amadi tender maruki sen jawna lupa la kuntrarom hena mai jak mai na sakhi baga loina lohongna na bagi pochai amadi family ani ke property sing punna lupa lag yang ki polam sing on kre aire ningsing baya badi desing ani taraga humdo gi april mapanda none kathen electric short circuit dagi dukan tara hena mai na tumna sakhi bane matamatu da kendra gi amela su oriba gai khangam da home minister oring matamda manipur gi mute amo oina mang sport visit lakpada none da fair brigade station atubada thambagar ainam yamda thajaba pikhe laibak thibadi nga si phoba thabak oina pangthok pidabana none da mahu langpok thokpa matamda praja sing awaba amadi mipai bagi phibam da leire maramaduna chief minister n pirenulu singba bjp lengak asina none district ki miyam banung sipiduna atuba matamda fire service station thambina naba local cso singna lenga ki pokning singchelagle atop pau amadana bjp jdu na mahagat bandhan da nitis amuk halakde aikiba rabri ge wafam adu jani da phongdokre bihar ge hanagi minister amasung opposition da lehiba rashtriya janata dal rjd gi lusingba rabri debriem a ki party na bihar ge minister nitis kumar bo state da lehiba opposition gi grand alliance da amuk halak na bagi haikiba wafam adu da ruling bharatiya janata party bjp amasung janata dal united na khoisawna ba pokre Senior BJP ki lusingba amasung Rajya Sabha ki MP Sushil Kumar Modina RJD ki Suparmo Lalu Prasad ki party asina MLA amasung Legislative Councillor taragani thoi Bihar Assembly election mamang de JDU de jawro kibada thingbangam khide loinara RJD na Bihar ki miyam da mi lakh tara government ki thabak pigre aina thajaba pikibadu thabak to onthap ngam khide aina maral sikhe Sushil Modina hai RJD ki imung manung ki aisingba watliba party asi opposition da phamba thabane aduba makoina National Democratic Alliance NDA ke MLA sing ki marakta khaipung tanaragani aina nauna claim tawre asigumba political gi asumba wafam amata leite nagalamorom da UK dagi halakba ama positive oibedagi virus strain khangtok naba pune da sample thakre state asida su covid-19 vaccination ki sem saba lui khiba loinana masigi mock drill oina ga si imphal gi rims amasung si hospital jauna health center tarada dry run vaccination pangthokre COVID-19 update ki matang lampel patal leba medical directorate sayuli oina thagjina mit khoting ki pangthokpa pawmi sing ga una bagi thoram da saruk yakiba state immunization officer TS nandakeshon hai covid ki vaccine asitha asigi manung da lak lagani adubo akang thaba madam di hai bangam dre state government ki order di vaccine asi lak pa kanna kapayana na basem sare mangna hai ki COVID-19 ki vaccine asi kapa da chathakadaba procedure sing asi mock drill oina health center tara habidi district hospital thoban CIC Jarpok PIC Lilo PIC Wangjing UPIC Thawal Bazar Rims Sisa Hospital PIC Mekola PIC Kakwa amasung CIC Sakmaida ngasi dry run vaccination pangthokre center khudimakta mi kunma identify tawdana maming mathasing portal da upload tawdana vaccination matamda chathakadaba kanglon sing chapchana pangthokani Farm logi mayukta khongcheng chanchin balongmi al amasu sire Parliament pass tawkraba farm bill ahum condition amata yawdana repeal tawgadabani aina Delhi Ghaziabad border da lawmi sina sangchiliba akanba khongcheng aduda saruk jakhiba masagi chahum ramangarum suraba lawmi al amasu nauna laikidre
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯈꯤꯕ ꯗꯤꯜꯂꯤ ꯄꯨꯂꯤꯁ ꯑꯣꯊꯣꯔꯤꯇꯤꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯣꯡꯖꯪ ꯂꯣꯏꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯥꯁꯃꯤꯔ ꯁꯤꯡ ꯂꯥꯗꯤ ꯀꯧꯕ ꯑꯍꯜ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯦꯔꯣꯜ ꯑꯃ ꯏꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯎꯠꯈꯤ꯫ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯂꯧꯃꯤꯁꯤꯡꯒ ꯁꯦꯟꯇꯔꯒ ꯉꯁꯤ ꯐꯥꯎꯕ ꯌꯥꯅꯕꯒꯤ ꯊꯥꯛꯇ ꯃꯤꯄꯥꯟ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯗꯤꯜꯂꯤ ꯒꯥꯖꯤꯌꯥꯕꯥꯗꯀꯤ ꯉꯝꯈꯩ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯂꯩꯕ ꯇꯣꯏꯂꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯗꯨ ꯁꯤꯔꯒ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯑꯃꯁꯨꯡ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯑꯃꯠꯇ ꯉꯥꯏꯔꯕ ꯗꯥꯏꯇꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯧꯃꯤꯁꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯍꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥꯅ ꯂꯨꯆꯤꯡꯂꯒ ꯄꯥꯡꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯧꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯁꯨꯏꯁꯥꯏꯠ ꯅꯣꯇꯤꯁ ꯑꯗꯨꯗ ꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯗꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯁꯨꯅꯨꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯧꯃꯤꯁꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯔꯥꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯤꯂꯥꯁꯄꯨꯔ ꯑꯦꯔꯤꯌꯥꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯁꯦꯟꯇꯔꯅ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 16ꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯃꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯗꯤꯜꯂꯤꯒꯤ ꯉꯝꯈꯩ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯧꯃꯤ ꯀꯌꯥ ꯁꯨꯏꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯕꯒꯤ ꯄꯥꯎꯗꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯧꯃꯤ ꯀꯌꯥ ꯑꯃꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯁꯔꯨꯛꯇ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯅꯤꯡꯊꯝꯊꯥꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯁꯤꯡꯗ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯊꯣꯔꯕꯥꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯣꯡꯅ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯟꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯒ ꯃꯤꯌꯥꯝ ꯈꯪꯅꯔꯛꯄꯅꯤ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯦꯟꯁꯨꯕꯝ ꯏꯕꯣꯝꯆꯥ ꯆꯍꯤ 24 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯦꯟꯁꯨꯕꯝ ꯏꯕꯣꯍꯜ ꯀꯧꯏ꯫ ꯃꯍꯥꯛ ꯈꯨꯔꯥꯏ ꯄꯨꯊꯤꯕ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯒꯥꯔꯤ ꯋꯥꯛꯁꯣꯞ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯥꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯕꯣꯛꯀ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛ ꯍꯧꯈꯤꯕ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯀꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯆꯥꯛ ꯆꯥꯅꯈꯤꯕꯒꯤ ꯂꯦꯝꯍꯧꯕ ꯄꯣꯠꯆꯩ ꯈꯔꯁꯨ ꯆꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤ ꯏꯟꯁꯄꯦꯛꯇꯔ ꯏꯉꯣꯁꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯃꯣꯕꯥꯏꯜ ꯌꯨꯅꯤꯠꯀꯤ ꯀꯥꯡꯕꯨꯁꯨ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯈꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯠꯂꯒ ꯀꯣꯟꯅ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯕꯔꯒꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ 4ꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ, 2 ꯁꯣꯛꯂꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 31ꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯠ 4ꯗ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ, 2ꯅ ꯁꯣꯛꯂꯦ꯫ ꯑꯦꯛꯁꯤꯗꯦꯟꯠ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ 3ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ 3 ꯑꯗꯨꯗ ꯃꯤ 2 ꯂꯩꯈꯤꯗ꯭ꯔꯦ, 2ꯅ ꯁꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯇꯥꯕꯗ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯕꯒꯥꯏ ꯃꯥꯏ ꯏꯝꯐꯥꯜ ꯔꯣꯗ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯁꯦꯛꯃꯥꯏꯖꯤꯟ ꯍꯥꯏꯕꯣꯡ ꯃꯈꯣꯡ ꯃꯅꯥꯛꯇ ꯃꯁꯥ ꯃꯊꯟꯇ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯀꯣꯐꯤ ꯃꯆꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01C3789 ꯊꯧꯔꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯡꯅ ꯂꯩꯁ꯭ꯔꯝ ꯃꯥꯂꯦꯝꯉꯥꯟꯕ ꯆꯍꯤ 24 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯦꯜ ꯁꯨꯕꯣꯜ ꯀꯧꯏ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯥꯡꯒꯜ ꯇꯥꯕꯤ ꯁ꯭ꯀꯨꯜ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯦꯝꯕꯔ 18 ꯑꯃꯁꯨꯡ ꯖꯅꯋꯥꯔꯤ 1ꯒꯤ ꯂꯣꯟꯅꯕ ꯄꯨꯡ 12:40 ꯇꯥꯕꯗ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯕꯒꯥꯏ ꯃꯥꯌꯡ ꯏꯝꯐꯥꯜ ꯔꯣꯗ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯍꯤꯌꯥꯡꯂꯝ ꯇꯦꯔꯥ ꯄꯤꯁꯛꯇ ꯇꯥꯇꯥ ꯗꯤꯐꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN013916ꯀ ꯗꯤꯁꯀꯣꯕꯔꯤ ꯕꯥꯏꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN05B3474ꯒ ꯊꯣꯝꯖꯤꯟꯅꯕꯗ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯡꯂꯛꯄ ꯑꯃꯅ ꯁꯣꯛꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯊꯧꯅꯥꯎꯖꯨꯞ ꯅꯥꯎꯕ ꯆꯍꯤ 25 ꯑꯄꯣꯛꯄ ꯊꯧꯅꯥꯎꯖꯨꯞ ꯖꯣꯏ ꯀꯧꯏ꯫ ꯎꯆꯤꯋꯥ ꯋꯥꯡꯃ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯁꯣꯛꯂꯕ ꯑꯗꯨꯅ ꯌꯨꯝꯈꯥꯏꯕꯝ ꯃ꯭ꯔꯤꯁꯤꯀꯥꯟ ꯆꯍꯤ 22 ꯑꯄꯣꯛꯄ ꯋꯥꯏ ꯏꯕꯣꯌꯥꯏꯃ ꯃꯍꯥꯛꯁꯨ ꯎꯆꯤꯋꯥ ꯋꯥꯡꯃ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯦꯝꯕꯔ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 4:40 ꯇꯥꯕꯗ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯕꯒꯥꯏ ꯃꯥꯌꯡ ꯏꯝꯐꯥꯜ ꯔꯣꯗ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯇꯦꯔꯥꯄꯤꯁꯛ ꯈꯣꯡꯅꯥꯡꯈꯣꯡ ꯃꯅꯥꯛꯇ I-20 ꯀꯥꯔ ꯔꯦꯗ ꯀꯂꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01G3063ꯒ ꯑꯣꯇꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01U5502ꯒ ꯊꯦꯡꯖꯤꯟꯅꯕꯗ ꯑꯣꯇꯣ ꯑꯗꯨꯕꯨ ꯊꯧꯔꯛꯄ ꯁꯥꯟꯊꯦꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ MD ꯅꯋꯥꯖ ꯈꯥꯟ ꯆꯍꯤ 30 ꯑꯄꯣꯛꯄ MD ꯑब्ꯗꯨꯜ ꯍꯥꯀꯤꯝ ꯁꯣꯛꯇꯨꯅ ꯂꯩꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯦ꯫
ngarang chahi hauba numit ki nongthil pung 2 minute yakai mangarum tabada Moirang Khunok Lekai EACM School mamangda DI Zen MN01G 1985 ka thamjina duna Honda Activa MN01F8051 thorok panupa ama laikana bangamdana laikidre haire mamingna laifrapum gunin sing sahi nifugani pan apokpagi ming khomai kawe mai Imphal gi sabung company makha laikai dagini haire maunaha ama thori janduna sirambane aibagi case da maprohiba jail da thajinkre mamang thagi kuntaret amasung kunipan ki lona ba ahing nongyai matung pung amaga makhairum tawrak pada Lampel Police Station ki manung jan tera sadokpam legai ki community hol manak laiba yumnam isan chahi kuntra apokpa leikidaba wai mantri na thori janduna siki bane aiba thoto ki matang da police na lokotpa case amaga mari ledan phagat kiba leikidarbigi mapure ba laisrap Rishi Kumar Elias Moni chahi kuntra apokpa el ibotom bi jail da thajinkre ngasi mahakpo Lampel Police Station thaduk asiga mari leinana register tawdun lokotba case FIR number 139/2020 under section 306 IPC ga mari leinana judicial custody remand prayer tawraduna Chief Judicial Magistrate CGM Imphal West ki court putora kibane basida court na police ki prayer adubu ayaba piraduna laikidabagi mapuraiba asiba ngasidagi auduna tha asigi taramaga phawa judicial custody da remand tawkibane Aroibeda content sik asigi barwaiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbi bopna bopathaga sari channel asin atumda kanarabadi subscribe tawbitri basina subscribe tawbiru loinana like and share tawbusu kawbi ganu punamakpu amukana thaga sari